Chief Minister Nongthomam Biren ki bideng makhada Department of Fisheries na sintuna hayeng hapta kangjibuna pangthokadawriba ngagi mela ase miyamna mapung fab amu ihenbiu haiduna Fisheries Minister Haikam Dingona appeal turukne. Minister Haikam Dingona Director of Information and Public Relations ki khutang da thadorakpa video amada mahang pafum ase fongdokladuna hai Ningol Chakauba Kumhai Company Lainana, Pangto Kadawibak, Nagi Mela Ase, Miam the Yellow Nga Kaya Yauna, Makal Makaka Nga Sing, Ataba Mamalda, Marang Kaina Fonganabagi Pandam the Pangtopane. Masida Nga Kakta Natana Agriculture, Amazon Horticulture, Poto Kayagan Luidana, Manipurgi Chingi District, Sing the Gipotora, Palam Kayaso, Fongan Gadore. Masigi Matakta Relief Camp Lady Sing Saba. Pothok kaya so mela asigi kuthang de miyam da fangan kane akhanaba thauram amu oina relief camp te leriba IDP singna sinba thauram amu so miyam da khudol tamnaba thaurang tawre maram aduna miyam na su mela asida lakpiduna mela asibu mabung fab amu behenbiyo haina so minister Haikam Dingona makha chana appeal charukle Dipawali gi ngasi haifraba numit rugloina na hiangai gi nini panba adugumba hoigi Ningol Chakauba adi Manipur gi amata ngairaba adugumba Ningol singi festival yamna maroiba singumba Ningol Chakauba sina lakpa sidaida Manipur gi praja miyam punamakta aigi tariptagi yaifa paujel pijari haidana ai hanmuktada thamjari loinana hoigi lakadoriba Ningol Chakauba siga mari leinana November gi tang ani sidaida koi maruina hoigi hapta kangjibungda hoigi fishery department na adugumba mayamgi khudong chana nabagi damakta hoigi fish mela ama sinjari mela asi thamibagi pandamdi hoi Manipur gi praja miyamda hoigi ahongba mamalda haidi yamna hanthaba mamalda hoi nga si phajana phanganba aduga praja miyamda khudong chaba piba gi pandamda hoi fishery department na hoi pangthok chabani haidana sumaina thamjage adu Manipur gi praja miyam punamangna lengbira kanda hoigi hoina subsidize tawba ahongba mamal the lepsaba adugumba hoi nga gi product mayam indigenous fish mayam ma hoi puthongna hoi sem sajari aduna Manipur praja miyam gi damakta hoi khudong chana na gi hoi sinjaba adugumba hoi fishery department na sinjaba honorable chief minister gi liching makha da sinjaba adugumba program ma khakne haidana ai sumaina thamjage